IDP sing athupa matamda masa masagi mayumda hanjin hananaba thaurang lakhatle haina governor amadi chief secretary na phongdokiba wafam minambani kemega sandra lamda masida kumza english singa ni kungo humdugi me humdigi hauduna thokiba irang asina maram oiduna hauji relief camp singa sangja pham lauduna lairiba IDP sing PR lenga ki mekedi athupa matamda masa masagi mayumda hanjin hananaba thaurang lakhatle haina governor Ajit Kumar Bala amadi chief secretary PK singana phongdokiba wafam singadu minamani Lengana lakhulak diba thaurangda IDP singna masa masagi mayumda hanjin hanabagi wafam yaudri haina MPCC ki president Kemega Chandrana phongdokri haribo wafam asi ngasi Kemega Chandrana lusingduna Congress ki team amana hauji phobala da sagaliba prefabricated house ki phibam yingsin ki bagaloina phongdokhibane mana makhatana phongdokhibada prefabricated house habagi thaba simari leinaba DC amadi Manipur Police Housing Corporation na paibani ahanba tangaki oina lupa crore ama lakh taraga mangaga lising taraga nipan kaitokre aduba thabakti khumang sokshinbagi mami tadri aiki mangna makhata na phungtokibada lainga ki meke digi hausik lanjenaraktuna relief camp sing de lairiba IDP sing ahanbagi oina seisigi July anirak subagi oina October amari okhum suba tangaki oina December thara masamasa gi mayumda hanjin hanana bo khonagani haina PR lainga ki meke digi phongdorakiba laikre adubo hausik relief camp sing the lairiba IDP sing masa masagi mayumda hanjin hanabagi wafamdi oiramdre khara safagadaba mafam sing the laiba IDP sing na masa masagi mayumda hanjin hanba aduga ataina prefabricated housing the lehanana basin boiramde lamda masida thokliba lala singa siga thana numit satreka maudraga taruk shure adubo center amadi state asigi PR lenga na IDP sing the sabsaba thajaba mabiba ngamdre haba wafam kya phongdokhi AMU da oza nupani na henjin mamong sa takhi haibi issue sina kalamarom da uhonana wohonabada mahiru singbu khulai oina sizinabani muksu tha asigi marida Manipur University na loba BAD exam hobu numita mahiru sing exam tharingai da flying squad ki oza ohum nupa ani nupi ama laklaga makoi gi maraktagi oza nupa ani na mahiru sing da check tawbada henjin mamong na sataki haibi issue si nakalamarom da uhonana bohonabada mahiru sing bu khulai oina sizinabani haina Manipur University Student Union Musugi President Nongthombam Surasna phongdokri wafam asingasi MU gi campus manungda leiba Musugi office ta pangtokiba pawgi mitpam amada Nongthombam Surasna pawmising da phongdokibani mangna makhata na hai thaudo osi yamna lebak thibani masida makhata na satharaglabadi madura senari basing adu apabu oiroi isu osi nakalamarom da puna bo hona bigano thaudo osi gi aseng ba sumba du phangna ba puna hona minasi thaudo adu gi matang na khosaunaraba mahiroi singna numit adumaki numitang pung taruk taba matamna musu de application pisan balaki loidana musu gi executive singa solution prongna ba khanaki numit adu theng manamadi office hour matam loikhibana mahiroi singna wakal adu dens of student da pukhatpa ngamkidi Mathangi numit July manga thangsa numiki Kanglen gi sti oirabasu mari lainaba official sing kauduna madi mahiroi sing adu su yauna punna phaminaraga mahiroi sing gi wakat adu taki yaki mana makhata na hai musuna mahiroi sing adu gi wakat adu dinda thangalaba matunu university sigi student grievances redressal committee SGR sida wakat asi dinda su thakhi Masigi matung tarakpada July taruk numaiju numiki shuti oirabasu university sigi student grievances redressal committee gi oza sing laktuna mahiroi sing gi wakat adu khana bawki mathang numit ngarang July tare intokaba numit sida wakat asigi proceeding chathaba haunaba thaudo odu bu thengna ki ba mahiroi sing statement pi na ba kauna bu honari ngai tanjada irang du thokibani inquiry sathari ba maramasina asumaran thidona bu honari ba thaudo ama bu miam da phungdorak pa si musu ma university bu mix thina bu honarak pa ne lojai masida musu na tumina lesindi mahiroi sing thangalakli bu wakat adu gi asumba du thidona bu honaduna lakhi masida isuosi bu nakala marom da sathana ba mahiroi sing bu khulai oni sizna ba gi thawanga uba phangle masi yamna lebuk thibani masida makhata na sathaраglabadi madura sienari besing adu apabu oiroi isu osina kalamor na puna bo hona bigano thaudo adu gi asing ba asum badu phangna ba puna hona minasiro dana student grievance redressal committee na satharibi inquiry as ethubuda lusina na bo hona biwadi National Trade Union Tarana Koki General Strike Sagotuna Bank Employees na AMZ Avenue du wakat mifam satakri Central Trade Union Tarama di National Convention of Workers na punuksan madunang sa sathariba nationwide general strike siu sagot po na all Manipur
Bank Employees Association की मखादा लैरिबे employees सिंग इम्फाल की MG Avenue दा लैबा The Imphal Urban Cooperative Bank Limited की head office ता bank employees सिंग ना तुआन बे slogan इबा placard सिंग पाइदन जनरल स्ट्राइक सिमा पुंफाना सतखरे India पुमर कौरिबा national wide जनरल स्ट्राइक सि लमदम मसिदा सु तुआन बे सिनमी सिंग मदि employees सिंग सगोलदन all Manipur Bank Employees Association Strikes the Mapungpana Sarugakiba, Dugamarina, Association Siki General Secretary Soivam Indra Kumar, Haikibadangasi Sangsiliva, Zana Strikes Simaruina, Labor Law Kungamapana Sipunam Sinduna, India, the Lady Trade Union Sing Sibu, Mutana Bohona Duna Pro Waiba, Sector Singana Hiana Misang Maman Mataba, Tawonka Satarakusingi Matanga, Central Trade Union Siki General Strikes Satabani, House Poliva, NDA Langasina, General Strikes Satabani. Housing Poliba India Lengas in the labor, worker of the employees in the Taliban demand minimum wages as Silising Kunga Taru and Gadavaneva, Asishu, Nazi Power Tabak on top with a labor than Natana. India Sarkargi, Anova Polici, Siamzen Duna, labor singi Hakpunam Tatuna Tambi, Loina, Nasigi Stars in the Taliban demand Banking Kakta Ginati, India Lady Labor Lokungamapan Sutupsinduna Labor Court Marika Winners Ohelagas Ohelagani Heidi Bakongtang Siki Junction Mistarmani, Mashida Tuan but walking sectors Singi Yapoga the demand Kaya Rehenis Pondoki Sahi Tara Helaba Diesel gi gari singamadi say Taraga Manga Helaba petrol gi gari sing the petrol number diesel Peter Biki Warre Block National Capital Region NCR की मनुंग सना लेबा डिस्ट्रिक्ट मंगा यावना दिल्ली दा मापुंसी लोयरबा पेट्रोल अमदि डीजल की गाड़ी सिंग दा लाखलिबा नवेंबर की तांग अमदगी थाव पीररो हारि हारिबा खोंथांग सि दिल्ली लेंगाना सलिबा थासि के अमदगी सतनबा हौरगनि हाइना ममांग लखथोखिबनि अदुमैनामा मियाम की रिएक्शन मतुंगिना अथिंगबा सि मतम खरा कमथोखिबनि मदुगी मतुंग दिल्ली लेंगा की मेकेडी की कमीशन फॉर एयर क्वालिटी मैनेजमेंट CAQM दा हाइजरपु की मतुंगिना ngarang CAQM की पांगथोखिबा मिफम मना लेंगाना पीबा मतम की मतुंग इन सही तरा हेलबा डीजल की गाड़ी सिंग अमदि सही तरा का मंगा की मथक लैरबा पेट्रोल की गाड़ी सिंग दा पेट्रोल अमदि डीजल पीदबि की वरेब लौखिबनि मसिगा लोइना NCR की मनुंग सना लैबा गुरुग्राम फरीदाबाद नोएडा गाजियाबाद अमसुम सोनीपत यावना लाखलिबा नवेंबर अमदगी लेंगाना पीबा मतम लोयरबा गाड़ी सिंग दा थाव पीदना वरेब लौखिबनि CAQM na lokhalakliba khongthang asigi matpungina gari singi sahi khangdoknaba thawgi pam singda automated camera system thamgadari loinana traffic police singna sumatam helaba gari sing lamide satnaba thabak lokhodalaga nairi Kuki NP na MLA singda detect tawba si illegal oi MLA Kimneo Paulina namasum lezamangasi AKT gi kangbuni Status the popular government minimum CM and the Kuki Zo MLA sing Sarugavi Yaro and the Kuki Zo MLA singer Diketo Ribas illegal ni Kuki NP na Tadaw Mar Paite by Pai Zo Natragan Atopa Zo Kinder Tribes sing the Mokugi Apama Monda Detecto Basi Yaro and the Tadaw NP Manipur Tadrok Solomon Heidi Solosina Makatana Heidi Vana Tadaw NP Manipur si Tadaw Tribes sing Gimut Siliba civil body money MLA and Sakip Ganamasum How could keep gain anigi makada Laidiva Kangpopi district Koki NP Manipur si effective oiba budi manati Koki NP ki influence sina Zomi MLA sing haibadi Bungzagin Balte amasum LM Kokte Zog Trap ki MLA sinung thamasum Mar MLA Ngarsung Lut Sanate Karimat Tawamloi Koki NP ki makada Laidiva si any Koki Trap oiba MLA Hawkip Hangsing, MLA Paulilan Hawkip Amasum, MLA Lezam Hawkip Kaktani, Adobo, Tadaw Miamas Manipur gi Mapunkudimak Lairivani, Loinana, MDC, MLA Amasum, MP Nasingba, local state Amasum, national elections in the Mikal Thing Narivani, Housing Manipur separate administration demand or Kuki Zo MLA Taragi Manung Okumdi, Tadaw SD certificate, Makoi Singadudi, Nemsa Kip Gen, let Pa Hawkip Amasum, how could it keep Gen? Harib MLA Singashina Makoisi Kuki ni Haina Masak Papam Lavadi any Kuki trap certificate the Logadavani. Tadaw Sidul trap certificate party MLA Singashina, popular government Masiam Barasarugia, but Mawong Amatada, upon the PB Hagliti, Maramdi Makoi Singadu Kuki Nati, Tadaw Sini, Kuki NP Manipurasi, criminal intimidation, criminal conspiracy, unlawful residence. Obstruction of public functionary in Singbigi SARS tawbi hai. Roidana Makoina Sataba Tabak Hong Singaduna public order amasum constitutional governance the Atimba Pivatara with the citizen SARS tawbi hai.
Thadau National Council amasung Thadau Tribe Council asi Kuki NP gi saruk ama to oirakti hairi. Mizoram the foreigner amasum residents sing khandokpagi bill center na athubur ayaba piragani habigi signal pirakre. Myanmar da hauzik thoklibi rang asina maram moiraga nungti numit khudingi leptana yumthangnariba Myanmar da refugee kya sensilakpa asina Mizoram da refugee kya sensilakpa asina maram moiraga asabu watok lantok kya tholakpa hore maru ina drug amasum tuwan da crime kya tholakpari asabu maram kya suwari Mizoram da thokliba drug amasum crime case ngi sada yankai di refugee sing asina wari masigi matakta hauzik Mizoram ga lonaba Myanmar gi border da CNA amasum CNDF ki kangbu singi marak hauzik su leptana khuthoknariba asina refugee masing leptane hengalakpana Mizoram da foreigner masum genuine residents sing khandoknabagi matangda haukiba sai English ngani ga taraka mapana matam adugi Mizoram assembly na pass toramba the Mizoram maintenance of Household Register Bill 2019 President Atubur ayaba piduna ek oina satna hananaba Mizoram minister gi makedigi center da yamna kana taksingkhre Center के माइकैदगी सु सही तरु नमसिंदुना लाखिबा बिल असे अथुबा मतमदा प्रेसिडेंट के अयाबा लौनबा मथौ ताबा थबक सिंग पैखलगनि हाइबिगी थाजबा पिरक्रे हारि Mizoram the refusing हाइजलकपना ओइरकलिबा फिबा मसिना मरम ओइरगा तंगाइ फदना बिल असे पास तौनबगी मतंगदा होकिबा जुलाई 3 Mizoram gi मिनिस्टर लालदु होमाना यूनियन होम मिनिस्टर अमित शाह गु नखरे उनाबादु द बिल असे यावना Mizoram gi ओइना खोमजोल पीस सिटी अमा लिंगनबा Lengpui Airport transfer taunaba masum state flagship handloop scheme sing bekhanabagi matangna sugori sanaki Mizoram da foreigner masum genuine residents sing khandoknabagi bill asi 2019 gi March taragani pana matamdagi Mizoram minister Zoram Thangana lead tawwa Mizo National Front ki government na assembly da pass tawrangki bane loinala bill asi matamdugi Mizoram governor Kumar namna India ki president refer tawki bane Amit Shah unakhiba aduna Mizoram gi minister sigi makedigi makhatana phongdokhibada Mizoram na hokiba sei kya gi mamang gi yumthangnariba mirai baksing digi ain kaina mitop kya sangsi lakhibana state adu yamna aruba phium kya mayonari maru oina development amasung welfare program kya gi khudong saba sing hairiba foreigners sing asina lawduna raire maram aduna state adu gi miyam gi yaifuna ba paikhalliba development project amasung welfare scheme sing asi genuine residents sing phangana ba bill ase atuba matamna pass tawdun ek oina sathanana ba hona biu haina taksingki Mizoram asin nongpoktana Myanmar adu nungsuptana Bangladesh ka lonariba ngamkhigi saru asi puna kilometer sanipan ga kungani pane haugjik riksu Myanmar amsa Bangladesh ta kilanje narakli ba refugee lising ni fugi mathak sangjapam lauraga lairi haiki Indian Air Force ki fighter jet ama kaikhre ngasi numiyung matung pung amaga minute kunga mangarum tabada Rajasthan ki border village ama oiriba suru the Indian Force ki fighter jet ama kaikhre aircraft adu Baneda village ki labuga amada kairaga tasilakibani plane kaidana tasilakma mafam adugi akoibida haksangi saruksing adu saithoklaga taraga lerama thengnaki hauzik sapsana pilot adu siri haibigi official oina laphokpadi leitre dubo kairaba plane adugi manakte miyoigi haksangi sarukya saithoktuna taramba aduna pilot adu soiduna siramlagani haiba thajaba leiri thaudo adugi pawhek phambuga authority gi mekedigi mafam adu sangsinduna yengsing kiloinana rescue operation yaona investigation gi thabak sing chathaki ngasidagi thahungi mamang April su Indian Air Force ki two-seater Jaguar aircraft ama Zamangar airfield gi night mission amagi mari lainana pakhat khibai kan adana kaiki thaudo du pilot amana yamna thin sokpari gi sikedu amana soklaba matung hingoki masigi mamang March thara su Indian Air Force ki fighter ama Haryana gi Punchkula district ta routine training sortie amada kaiki February thara su Madhya Pradesh ki Shivapuri the fighter set twin-seater Mariel 2000 ama routine training sorti the kai khin spawmun makhatana phongdorakli laingak si personal rule oide president rule oidre lokesor palibelenga si personal rule oide president rule oidre haiba wafam yamna haiba horakli haina khundrakpam AC gi MLA thoksum lokesor na phongdokre loina Manipur da lairiba lambi thong lairak khulaki lambi gi phibam amata phatri haina MLA na nungnang ba phongdokre ngasi yepelam sing kanglup singarel Tezpur gi sentang da pangthokpa I pauteng banglup Manipur gi nipan suba foundation day athoiba mithunglin oikiba MLA TS location hai chief secretary na handak
IDPS sing December phawgi manungda mayumda hanjinanaba thorang paikhatkani haiba wafamda mori amadi Chuchangpur gi oina thorang asi paikhatkiroi haina wafam phongdorakli si karino haiba nainaba sangyaki MLA location hai miyamgi lusingbani haibagi mingda thoklipi su asigi warration propagi mota serolonduna leiri karigumba BJP gi lengak siamada Kuki MLA sing yawgadra natragana yawroidra haibagi wahang asigi pakhum state ki president A Sardana pifam tu yaki ngasigi I pauteng bang luki ni pon super foundation di thoramadu angom poireitun angom ningthok sana kunung Manipur all Manipur working journalist union gi president asem bakta I pauteng bang lup Manipur gi president RC Kuman singma marueba mitung oina serugaki thoramadu I pauteng bang luki blood donor sing certificate amadi momento sing yen thoktuni kai khumna butki AR na misam purak pagi thawng yaning da bap phongdorakli Chuchangpur gi tangnu yam khuldagi ginai tu yang sai nifugu tarukpu Khuga battalion gi kuntragatri suba Assam Rifles ki Major Yadu Krishna na furakhibabu Zaumi Sip Association JCA na yaning da phongdorakli ngasi JCA na thadurakhiba surolamada thaudo do hoki putang tarukta Major Yadu amadi AR gi personal kharana asamba phizol setuna laklaga yot chaina ginai tu yang bu phukibani haina maral siri furakhiba aduna Mauriga Mahak Hospital Lekanari Hari Civil dress the Lalaga Assam Rifles ki officers in the Miam Gemerakta Furaki Basi human right Kongonavani Makoina Tauriba Tawong Shina India Armed Forces ki Pazaraba mixed so on a bigi Tawong Namadi Tribal Dava Mapam Singda Makoina Towning but a Tawigi Kudama Manaki Taudoski Matana Zomi Council na Santiki Ori Saduna Madi Warusanama Puranaba hired with Assam Rifles ki Makedi Yaraki the Bibis Levactivani Maramaduna Ministry of Home Affairs amadi Defense ki madi lenaba sing thawong sigi matana scenery bo officers sing matak logeba thabot lokat piu mashina Assam Rifles sing na madawda Constitution ni wang mada tawu yadi haiba khangan biu haidi kariguma thabak lokholak thoglabadi tribal taba mafam sing security force ka thajaba manglakani haina resolution suma khatana palakli edu tentang sumna meyam da thamjage house ku nadi meyam paw suma tanga solution jarage masuma khata banau update meyam punanga mina sena channel sigi mekeri meyang pham da makhatana thamjari